Matamgi Manipuri Wari channel asibu tabiriba khwai pumnamakpu taramna opaga loinana ikoknona khurumjari wari asibu tahanjadringai mangoinana hojik santorakliba tamthiraba COVID-19 dagi ngakthoknanaba wahai kharadang miyamda ningsingjari nungsiraba ireichasing hojik malem asida akiba fangna santorakliba corona hariba laina asibu ekhoi miyoiba marakta sandokpa lefananaba ekhoi punna cheksana laiminarasi maram chadana yumdagi mapan thoklaroi laichat asidagi kanjanabagidamak ekhoi amuk hanna chekshan minarasi ekhoi miyoiba amaga gi marakta huttaruk lapna lebiyu hand sanitizer sizinabiyu hand wash natraga sapona khutsa sengna hamdokpiyu laichat asidagi ngakthok janaba lengakna piba SOP ngakna ekhoi punna chapminasi seksin ba haibasina laichat asidagi ngakthok janaba khwaidagi pharaba pambaini hauji amuk taminarasi Maikhum 13 suba tangka ngayaki matungda chatliba thabaktu pangthoklamlaga halakpagi lambida sabitriga fonda chatliba thabaktugi maramda wari sarami mi lanba gari chendaba mapa amada thanin hoina thoroklibatugi mamangda gari ahumu khamduna lambido thattuna lerami Thaninoi gari dusu khamlaga driver duna thongnawdagi makok lithokduna kana kaidobu yaurage haina hanglakki ngangnaribadu sabitri su tai hanglasu thanina khumlaktre leiramliba nupa singdu fanayami makhoi thaninoi gari manak tamna changsilai thaninsu masado mamit mana singna cheksina lei atopa maga lakminaba nupa ahumdusu mamit mana singna lei thanina phamlibadu gari dugi mamang thangba situdani Lambida leramliba nupa singdugi maraktagi nupa ama changlaklaga driver dubu chingthokki somda thaninsu nupa amana chingthoktoigi tawrai nupa aduna changchilakpaduda thanina nupa dubu sapu kanna kauki nupa do maning halaga longna taki thanin gari dagi kumtharaklaga matamna changlakpa nupa singduga funai atopa nupa ahumdusu mathang gari dudagi kumtharaktuna funabudu yauraki Leiramliba singduna masing aduki matik henkibana thaninhoigi mi singdubu ngamna furakle thaninna magi matungda yepliba nongmoidubu satokpaga atopa nupa ama chansilaktuna phunabadagi nongmoido makhutagi nanthokduna paithokki thaninga lakminaba nupa ahumdudi lemaida taduna leikre thanin supana thina sokle Bridget amagi nakanda lepliba nupa amana pairiba saituptu loraga thaningi makok tamna thomlai Thanin Sulaimaida haithetuna takre hagot pangamdre Bridget karemnana noklaga thaninda yengi thanina laimaida ikenga loinana taduna leibaduni mana peribase taduna leiriba thaningi manakta changsillaga thaningi mamaidada nakna yengi thaninsu phana thina sokle mamitusu urum pangba natana mitchingna pangba ngamdre mamaidusu ikengakta ngaire Bridget na sinatro nangna pambado mathakta chatninglaba natro ingna chikna leirurone nangi heroini singduna maningda kauduna kappado yengla uko mathaktagi konne asiyaramlaga Bridget na lepkhatlaga makongduna amu taduna leiriba thaninda kawi thaninda lengbu phau ngamdre masado mapangal phana pundoktuna hagotnaba hotnai adubu ngamdre Bridget noktuna usit thawoidaba wa kaya ngangduna lei atei maga lakminaba nupa singdusu nokli Bridget na yam kan kidaine hero game na sa kidaine haujuti kaidore wa salleni laimaida natra hagolone aibu phuru laune lao ai phu lao ai khut kamat hanjaroi promise Asiyaraga Bridget na thaninbu hairap chingkhatli aduga lemaida amu bob thadai Bridget na waka na nganglingai tanjaduda police ki gari ahum kakthoraki madu ubada Bridget ka loinarakpa nupa singdu thuna magi gari da kakhatnakre Bridget na magi nongmoido thuna satoklaga thaningi nanganduda anira kapsilamlaga gari da kaduna thuna yangna thauki police ki gari singdusu thanina taduna leriba mafamdo yokshilakki Pulisingdu garidagi thuna kumtharaktuna asokpodugi manakta chenchilai
Thaninsu mamito hairap panglamlaga adum usinkre. Pulisingduna asokposingdo garida hapkatli. Thanin hoina thorokpo gariduna pulisingduna thauraga hospital tamna lai. Hospital yaubaga asokpo maridu thuna manungda pusinki. Makhoibu pusinkibaga thombana Savitrida call tawduna paudu tami. Savitrida paudu tabada luton satkre wa ngangani haibasu kaukre. Panthadana Savitri tombaga loinaraga hospital do tamna lai. Savitri na salamdaida marang tawkibaduda Wendy na kaidore haina hanglasu Savitri na kumlamde. Wendy Banugi manakta laklaga oina hangi adubu Banu su khanglamdre. Mapanda tholakpada ibochana kagi sodu lonsilamlaga hatu tholakpaduda Wendy na tanaduna hangi. Wendy na Kaka kadobu yaurge mama so hairamde. Ibocha su thuna asamba wahida kumlami. Ibungo Thanindo sok lena hospital da leire hai. Asiyaram laga ibocha thuna yangna thokre. Wendy di ibocha na hairam liba paudu tabada masado tarang amada leptuna lehawi. Mathakta leptuna Wendy amadi ibocha gi wari do taramba thoisu sarni amada chap yungna leptuna leiki. Get wang malana ibocha na thokibadu thoi yengduna lehawi aduga amu sangkiduna. Magi pamung matai duda phamthei maithong dudi ahongba leite adubu mamit ani dudi pirangna pik thalle pathaduna khazai tamna jantharakle table machi da leiriba phone do loduna mangal da call tawi mangal na thoi kadora aibo mukta puthokpiyo mangal thoi gi wadu da ngakna nang kadorage thoi masa do phajin mangam laktre makhon do niklakle Thoina aibu yumsigi mapanda mukta puthokpiyo aibu hospital damta pubiyo nate kana kadawu yaroge aidi huji thaba ma chathokliye hayeng soidina lakke thoi makha tadana phone do kai mangal sungakna phone do yengi aduga thoida amu call tawsilai adubu thoi di pairaktre kaidawu yaro jano haina khanduna ngihak lei mangal aduga Wendy da call amuk tawrai hello da mangal How? Hospital da kana kadawu yauge. Wendy sulat la tawna harai. Akhoi driver do. Da Thanin do so haidina hospital da pukhatle haye. Ye, kamai tawrino? Aisu phajana khangdiye. Kaisu thodokna lubo oramoida. Henjina khangano. Thamage ko dudi. Mangal dingakpada lore wakal thoktaduna ongdona sumlei. Somda thoidi masadu tarang ama chatle Thaningi number du da yenglaga nga wakal tawduna lei aduga message ama thajili nang kadawrage nang hospital da leibu parabro ai nangi nanakta lakningi ai lobla o thoina message tu ama dagi ama mathang thajili message sing du yowudi loire yowi Thaningi number du da adubu Thaningi reply de ama talakte Somda hospital dana Thanin athubagi oina operation tawri mapanda phamduna ngairiba ibochana Thaningi phone do pahawi boyaina phone tawbada Thanina paraktabadagi kona call back tarokpra hairasu taroktabaduda boyaina amuk halaga Thaninda call tawshili ibochasu Thaningi phone do khinglakpaduda paikhatli mina ngangbagi tanjapi de boyai sor hondaba makai breng hekta nganglai Friday lising lo phone tabudubu paidridubu kadaro legemi yamna karakani ko ngasiba waruba ma haigi tawraga ha hello ibungo Thaningi kana orabno boyai ngakna mamana bane paraklibusibu kana ai sida maga lemina bane Thaninji soktuna hospital da lei oti manung da leiri hojikna boyai masadu ngakpaga pakhatpaga punkhre kaino aisibo Kadai de karamna sokpuno kai hospital dano lamphendane khara thina sokle boyai phone do kaklaga thuna gari do thogdoroktuna thoglai boyai gi mapadu masana taha thokibadu ngakla yengduna lehawi lambi da gari thongna boyai abem to call tawraga Thaningi pawdo hairami abem su nawbi ga leminarambaduda boyai na pirakleba pawdo nawbi su tari pawdo tabla nawbi di pakhatkre Nyaki matungda boyai su hospital da yorokle ibochaga atai mi kharaga phamduna leringai duda manakta boyai changsilaktuna hanglai Yamba Thaningi dubu ibochana
Hꯧzu phone da wari sana ba ibungo dura. Mane iyamba nate kamaina tawrino magi sibu iyamba. Aisu fazana khangdri. Thabak chatkibane mase. Sokle haidana paw lakpadagi sida lakpane khoisu. Savitri matha sana phamladuna chobada metlaga lei tombusu manakta lei. Savitri na atai di kamain tawkhre. Tombana thoidokpulu da sokko yawde meda makhoidudi pothaduna lehori. Savitri wakhal tawduna manglaga amuk laikhre thaninda thoklibadu masada thokpagumna phawri Savitri. Pung amamuki matungda operation loraduna doctor su tholakle. Doctor do tholakpa ubada mayamdu doctor gi manakta changsinai. Doctor na nongmai marudi lokthokjare. Kokta sokpa ama yawbanina gyan tarakpada matam kitangdi changadaba male. Mayam mapubu khuramse. Doctor gi wahaiduda boyaidi pakhatkre Savitri su kablai. Tombana amu Savitri bu phathanaba themli. Tombana Madam karisu henjana khanjinbigano. Thanin karisu tawroi soidana pharakani. Boyaina Savitri da onsinduna saungna harai. Thanin se kadawda sokpuno. Savitri khumde tumina lei boyai khon kankhalai. Kaidawbagi mina nongmoi kapambano. Mine kari phuramlibano. Khummo nangi thabak chatliba natro mase. Tombana nakanda leiriba nupa macha kharaduda ingit tawi. Nupa macha singdusu rangsilaktuna boyai bu namdana mapalomda puthokhi. Tombana Madam hena khanjinbigano. Isado yam chokthana ure. Yaragadi yumna potharose. Sida angangsing leirasano. Savitri na aibu phibam sida karamna thadoklaga chattoino tomba. Madam isado yam chokthana ure. Ibo chana amu yani madam angangsingga aiga leijahorage sida madam yumda hanbiro yumda irenjana pothabiruro. Asumna mayamna haimanbadagi Savitri tomaga loinana yumda halakle. Mamagi gari thaujilapaduda Wendy su mapanda chenthorei. Mathakta su thoi khonglei thuna magi kagi thongraw mapaduda leptuna makhada kari hainaba haina taduna lei. Wendy na Mama dathanindo kamai tahorage. Savitri kari su khumlamdana imungda changkhre. Wendy su upai leite Savitri na changkhibado yenglaga mama bu kauduna lehawi. Savitri na changkhrabada tombana tapna harai. Phare phare operation mai pakna tawre pharanida. Thoido tombagi wado taraduna manungda changlaklaga walduda ngathaduna kaplaga leiki. Ningsinglaki thaninna nongma magonda hairakkiba wado. Punsi chupa senabagi ayabadudi nangna pibigadra pibiraroidra khangdre. Kari sumari thoknadaba nomutasu nungsi hainadriba thamoi anido kayamuk yamna naksinnakraba thamoi oibano asuk wariba asuk thamoi sokna kapliba. Asumna numittu mi pumnamak nungsu nungjana na hokre kanasu chaba thakpa tawnadre. Mathangi numitni Savitri thabak chatnaba lusilli. Tanjaduda tombodo changlaktuna Savitri da harai. Madam isado nungaitradi ngasi hayengse pothabana pharoidra. Savitri na ai kesu tawdre tomba. Tomba chu wa makha tadre tumina thokre. Savitri su mapilusinba loiraga thokre. Thongnawda leptuna leibasi thoigi hainabini. Thongnawda leptuna leiringai tanjaduda getlomdagi mangala changlakpadu ubada thoi maithongda momon noi. Kadagi praprap thoklaklaga makhada kumtharai. Thoina damanga hau nang mapana thokningai haidai chalurosena laine ai. Tanjaduda Wendy su magi kadagi thoklai. Thoina chatninge ai lusilaage kuiro. Mangal su momon minok amaga loinana thoida yenghowi aduga Wendy ge wari saduna lei. Mikup kharagi matungda thoisu lusilaga thoklakle. Mangal su Wendy da chatlage hairamlaga thoklai. Thoisu mangagi matung inaduna thokre. Wendy di makhoibu yengduna lehawi. Asumna mangalga thoiga mangalgi gari tuda kakhatuna tharokle. Mangalna kadaida chase hairino. Hospital da. Mangal su makhata de gari do hospital lom da thorai. Nyaki matungda makoi hospital yore. Makoi ani changlakpada ibocha ga thengnei. Ibocha su thoi lakpado ngakna yenglaga hagulai. Thoi gari su hoi mai hairamdana thongjindudagi room manungda yengi.
Makokta amadi haksangi atopa mafam kharada pendes yetuna wakhal tadana hipliba thanenbu ubada taru taruba milu anidagi tapna pi sentherakhi. Ibochana Ibema nangsu laklira. Thoi kumlakte manakta leiriba misingdu amata ukidre thoi. Ibochasu ngak leiramlaga mafamdudagi thokre. Thoi room manungduda changlaga leiriba tuldu chingsinduna thanenna hipliba phamungdugi manak nakna phamthei aduga pakhatpana hemandana thak thak niklaba makhutuna thanengi makhutuda tapna pai. Tauriba mawongdu mangaldi yengba ngamdra male karimta haramdana mafamdu thadoklaga roomgi thongdo ngasilamduna thokre. Roomduda mi amata leitrabada thoi ngasaidagi pumduna thamliba pisingdo maning tamna chentharakli. Makokto nontaduna mamit ushilaga kaptuna leikre. Nungsiba mana pathoroktuna mit aniduda pi oina taraklibadu thanengi makhutuda maning tamna tap tap tari. Thoina nang sumaina leigano. Nang wakal taro. Ay kedaw haibano. Nang sumaina leigano. Nang sumaina leikrabadi aybu kanana senabini. Kanana sitaw no aibigani. Ahigidi nahakakta ngairabani. Ahina thajabasu nahaktane. Nangna sumaina tawraga ay karamna khango haibano. Aina sinke khalliba lamanse noma mapu mana khumba phanganba matamduda aigi harauba nungaibado kanada phongdokani se nang wakal taro aibu wahalano. Thoinon thaduna hi kapli mapandagi mangalna thonglaududa harap yengbada thoigi mataudo yengba ngamdraduna amuk leithoki. Ibochana amuk changsinduna yengbada thoina kapadu ubada ngakna yengduna lei. Kana leitre khanna sontaramba wakhal thamoi hakchang pumba adubu themjinbiduna magidamak lepiri haina khalliba midugidamakta thoi chap yungna khanjai lepjai. Mamlaba magi lambiduda mangal ama pibirakpagum khanduna thamoida makalam leijakibani aduga ngasina amuk thamoidubu thugaibirabra mapu magi kumai sisu angakpani. Thoi makonchu thoktre haungna kapasu ngamdre makokto nonthaduna phamungda ngatharaga makhutuna thanengi makhutta chetna paisilaga lei. Mamit anidusu ushili phana kuire thoina adumna leirakpado. Mangal khongdemduna manungda changlai thoichu phuk hagotli aduga thanengi makhuttu tapna thammi. Mangalna thoi matam se thengle sakla karino ama charunaba tawsira. Ai chaningdre da mangal charuro ai sida sum leramlage. Mangal so haifam khangdre hanjinna hairurobasu thoina yaraktaw leite khanduna mapana thoklaklaga ibochada onsinduna harai. Iyambo hoi chak chabirurobo. Ibochana ha yani akoi sida leijaramlage ngak leradi chatpagi matamsu uraklani. Iyambo hoi chak chabiruro. Ibochasu kari haiduno haifam khangdana nupa macha aniduga thokre. Mangaldu room manungduda ko hek changbasu ngamdre thoigi mawongduda. Mangalna anidu hana mari leinabagi khudamsu ukidri. Thoigi mawongdudasu amu makhoi ani mari leinaramgadaba mali. Matamdo thengjilakpaduda mangaldo tapna changlai. Mangalna thoi hannaba tawrasira. Halase hairo. Thenge. Hoi halase. Mangaldo thokre thoi thaninda onsinduna harai. Ai chatlage hayeng amuk lakke. Hayeng aina lakpada wakhal taramuko. Tumduna adum leramganuko. Nangidamak ai leri haibado hairakhuko. Ai taduigi ngairibani. Ase haraga nokningdraba chimbalduna momon minok ama noi aduga changsinduna thaningi laibuktuda nuksina chuppi. Asumna thoi mangalga loinana yum hankre. Yum yogdringai lambiduda mangalna thoida hanglaki. Warabo yum changningabra kadai noma chatlukise kainoma charukise. Magi thabakkidamak chatlubana thoi yadabasu ngamdre hoi haiduna mangalna puriba adomda lai. Somda thabak loraga sabitrisu hospitalda lai. Mafamduda leiriba kananasu thoi laklami haiba tamlamde. Sabitri yoroklaba matungda ngihak leibaga boyai su changlai. Boyai Sabitri da warobo mitleng yengi
Savitrisu boyaini yengliba miengdo ui adubu karisu hairudre. Savitri hospital degi tholaklaga lambida chatna thombada call tawi. Savitrina Thomba nang huji station da leriba natra. Hoi madam lengthorokke harira. Lake. Savitri Tombaga magi angang kharaga loinaraga station lomda lai. Ma lakpadu Thomba su taramna woi. Thombana Yani madam somda lengsinbiro. Tombaga atay nupa masa khara dugadi mapanda lehori. Manunggi tonganba kaduda Savitriga Thombaga phammi. Thombana Madam sanabadi kari tahonsige coffee. Yare Thomba wari oina tause. Ngaranggi thokdoktugi langla langjin karisu khangdribra. Hoi madam thokliba thokdokse kanasu uhowdabanina kanana tawrino haibado khangnaba hotnabada aruba ama ori. Atopa sokpa angang ahumdunasu miyoisingdo masak khangde hairi. Ado madam karisu nungsa thibirugano. Matam changlabasu miyoisingdo soidana phagani. Changlingba matam changsano. Kanano karino haibadudi ai khangba pame. Fare madam ai kano honajagi. Fare birthday numitkidudi anauba paw leitrabo. Anauba harise madam tonganba service tawriba kangbudu nattaba nupa amadi uki hai. Zana thaknaba semliba aduda mido yauki haidunasu anjin hairei. Luribadi nupado kanano karino khangba ngamdri. Aduga nungaiba paw amana nupa adubu munna khangba service tawriba kangbudugi maraktagi suti lawduna kuina leiruba nupa amana ngasi ayukse misak adugi mawong taktuna sketch ama lawre. Nungsa thibirugano madam nupa adugi masak leirabanina irai laina thiba yarani. Fare nangna khara kupna lamsida thijanbiyo. Ai nangi awaman soidana pigani. Natte sidi aigi ithongne adumna habigano. Madam bu hospital da chapirobro angang asokodugi phibambu. Thomba wakal laktri. Atopa singdudi wari sanaba khotpa phajana ya. Adubu mati. Oh adudi ai amuk thoklage. Paw anauba leradi hekta hairo. Fani madam ai mapan pawba thindokjage. Mafamdudagi Savitri yumda halakle. Halakpaga walang amata ngangda magi kada tumina changki. Thoiga mangalgasu phana kuire paktuda phamla ido. Thoina karisu sa haibasu yade. Mangalna hangba wahang kudingdudi tentakna pakhum amamam adumpi. Thoi ayengba amada yenglaga phamdana adum lei. Amuksu sor sangna hontorai. Pukning wakhalda leiribadu maithungduda mami tari. Thoi nokningbadi lairadana wa ngangningba hainingba amata phawdre masado. Mangalna thoida yenglaga tapna hairai. Nasa nungaitrabo thengle halasiro. Halase. Anido paktudagi thoklaklaga gari paktokphum adomda lai. Makhoina lakpada nupa manga taru mangalgi gari mathaktuda kakhatpawo ngathaduna lepawo tawduna lerami. Makhoi anina lakpa ubada nupa singduna noksilai. Nupa amana Hai laishabya nangdi nupa gase sinsindana unaiko. Mayamdo yamna usittaba mawongda noklai. Mangalga thoigadi makoiba ubada laptakna leplaga laiki. Nupa amana Mathangi nupa sinbadadi aibu oina sinbiyudana. Mangalna thoigi khudang nupairaga garigi thongdo hangduna thoibu kakhathalli. Nakna leramba nupa amana thoigi makhudo thengaki. Thoina makhuto phat chingsilli. Madu ubada mayamdo amuk noi. Thoina manungda phamkrabada thongdo thingjillaga nakanda masu karaktuna garido thauba horai. Nupa singdudi karenaduna nganglaga lehori. Garido thongna mangalna thoida hairai. Nupa singdo masa khangro. Khangde. Amukta udribro. Udri. Somaina thokpa thawdokse mawangiduga siga kayarak shure. Siga anira. Mangalwa maka tarakte ngaki matungda thoyoigi yum yauraduna gate ki wangmaduda thoi lehaurai. Mangalsu manungda changamdana adum chatkre. Somda naubiyogi yumda abenga naubiga wari sanari. Naubina aina ngarang sida thanambane abem leiramdri. Abemna kanana mulok thokhrajano. Khangdi tasa hoina pai khrajalo. As kok tu ngawida tawri mayamse.
ꯑꯕꯦ ꯑꯩ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯅꯤꯡꯉꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤꯗ ꯀꯃꯥꯏꯅ ꯆꯠꯇꯣꯏꯅꯣ ꯈꯪꯗꯦ ꯑꯩ ꯌꯥꯝꯅ ꯆꯠꯅꯤꯡꯉꯤ ꯇꯧꯔꯤꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕ ꯑꯩ ꯈꯪꯅꯤꯡꯉꯤ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯂꯣꯏꯗꯕ ꯂꯥꯝꯃꯨꯕ ꯌꯥꯔꯣꯏꯗꯕ ꯋꯥꯔꯤ ꯑꯣꯏꯔꯝꯂꯗꯤ ꯀꯩꯒꯤꯅꯣ ꯃꯣꯏꯅ ꯑꯩꯉꯣꯟꯗ ꯑꯇꯝꯅꯅ ꯆꯤꯊꯤꯁꯦ ꯊꯥꯔꯛꯂꯤꯕꯁꯤꯕꯣ ꯗꯥ ꯊꯥꯅꯤꯡꯒ ꯅꯪꯒ ꯄꯨꯟꯕꯁꯨ ꯍꯧꯗ ꯉꯥꯏꯔꯤ ꯃꯥꯒ ꯄꯨꯟꯕ ꯃꯤ ꯊꯤꯔꯛꯄ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯇꯟꯖꯥꯗꯨꯗ ꯃꯕꯨꯡ ꯑꯍꯜꯒ ꯃꯄꯥꯕꯨꯡꯒ ꯅꯥꯎꯕꯤꯒꯤ ꯀꯥꯗ ꯆꯪꯂꯛꯏ ꯑꯕꯦꯝ ꯅꯪꯁꯨ ꯂꯥꯛꯑꯃꯤꯔꯥ ꯍꯣꯏ ꯇꯥꯆꯧ ꯅꯥꯎꯕꯤꯅ ꯇꯥꯆꯧ ꯑꯩꯒꯤ ꯀꯥꯗ ꯊꯝꯕ ꯃꯕꯨꯡ ꯑꯍꯜꯅ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯂꯩꯍꯧꯔꯦ ꯑꯕꯦꯝꯒ ꯅꯥꯎꯕꯤꯒ ꯉꯛꯅ ꯌꯦꯡꯅꯩ ꯅꯥꯎꯕꯤꯒꯤ ꯃꯄꯥꯅ ꯅꯪ ꯇꯥꯆꯧꯒ ꯑꯩꯒ ꯆꯠꯂꯨꯔꯤꯕꯁꯦ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗꯅꯤ ꯊꯥꯅꯦꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯃꯆꯥꯗꯨꯁꯨ ꯃꯁꯛ ꯈꯪꯗꯕꯁꯤꯡꯅ ꯐꯨꯗꯨꯅ ꯅꯣꯡꯃꯩꯅ ꯀꯥꯞꯂꯝꯕꯗꯒꯤ ꯍꯣꯁꯄꯤꯇꯥꯜꯗ ꯋꯥꯈꯜ ꯇꯥꯗꯅ ꯂꯩꯔꯤ ꯍꯥꯏ ꯏꯆꯥꯊꯣꯏꯕꯤ ꯅꯪ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯏꯜꯂꯨꯀꯣ ꯋꯥꯁꯦ ꯌꯥꯝꯅ ꯂꯨꯔꯤ ꯅꯪ ꯃꯄꯥꯟꯗ ꯊꯣꯛꯄ ꯌꯥꯔꯣꯏꯀꯣ ꯃꯕꯨꯡ ꯑꯍꯟꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯗꯨꯒꯨꯝꯕ ꯃꯤꯅ ꯍꯥꯠꯅꯕ ꯁꯤꯜꯂꯤꯕ ꯃꯤꯗꯨꯒ ꯁꯝꯅꯒꯦ ꯈꯟꯒꯅꯨ ꯏꯆꯝ ꯆꯝꯕ ꯃꯤ ꯑꯣꯏꯔꯗꯤ ꯑꯗꯨꯝꯅ ꯀꯩꯁꯨ ꯇꯧꯔꯛꯂꯣꯏ ꯑꯩꯈꯣꯏꯒꯤꯗ ꯍꯥꯏꯔꯤꯁꯤꯅꯤ ꯅꯪ ꯃꯥꯡꯕ ꯌꯥꯗꯦ ꯃꯇꯨꯡꯗ ꯄꯨꯟꯒꯅꯨ ꯑꯕꯦꯝ ꯅꯪꯅꯁꯨ ꯐꯖꯅ ꯈꯔ ꯍꯥꯏꯔꯝꯃꯨ ꯍꯣꯏ ꯇꯥꯆꯧ ꯋꯥꯍꯩ ꯈꯔꯗꯣ ꯍꯥꯏꯔꯝꯂꯒ ꯅꯥꯎꯕꯤꯒꯤ ꯃꯄꯥꯒ ꯃꯕꯨꯡꯒꯗꯨ ꯀꯥꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ ꯅꯥꯎꯕꯤꯗꯤ ꯏꯇꯨꯛ ꯇꯨꯛꯊꯔꯒ ꯑꯕꯦꯝꯗ ꯌꯦꯡꯗꯨꯅ ꯂꯩ ꯑꯕꯦꯝꯅ ꯀꯩꯝ ꯈꯜꯂꯨꯔꯅꯨꯁꯦ ꯑꯩ ꯗꯥ ꯕꯣꯌꯥꯏꯗꯒꯤ ꯄꯥꯎ ꯑꯗꯨꯝ ꯂꯧꯔꯛꯀꯦ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦꯗꯣ ꯀꯩꯝꯇ ꯈꯜꯂꯨꯔꯅꯨ ꯁꯦ ꯅꯨꯃꯤꯠꯁꯨ ꯇꯥꯔꯛꯂꯦ ꯏꯃꯥꯅ ꯍꯜꯂꯛꯇ꯭ꯔꯦ ꯍꯥꯏꯔꯝꯂꯅꯤ ꯑꯩ ꯆꯠꯂꯒꯦꯀꯣ ꯍꯦꯟꯅ ꯈꯟꯖꯤꯟꯒꯅꯨꯀꯣ ꯍꯣꯏ ꯁꯣꯝꯗꯅ ꯈꯣꯏꯔꯥꯕꯒꯤ ꯃꯤꯁꯤꯡꯗꯨ ꯁꯥ ꯉꯥ ꯊꯣꯡꯗꯅ ꯃꯍꯤ ꯃꯅꯥꯏ ꯃꯔꯥꯡ ꯀꯥꯏꯅ ꯌꯥꯎꯔꯒ ꯆꯥꯛ ꯆꯥꯅꯔꯤ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯄ ꯑꯣꯏꯅ ꯈꯣꯏꯔꯥꯕꯁꯨ ꯌꯥꯎꯔꯤ ꯃꯈꯨꯠꯇꯨꯗ ꯌꯨ ꯒ꯭ꯂꯥꯁ ꯑꯃ ꯄꯥꯏꯔꯗꯨꯅ ꯐꯥꯏꯔꯕ ꯃꯔꯣꯜꯗꯨꯅ ꯍꯥꯏꯔꯛꯏ ꯅꯨꯡꯉꯥꯏꯌꯣ ꯅꯨꯡꯉꯥꯏꯌꯣ ꯄꯦꯟꯗ꯭ꯔꯤꯐꯥꯎ ꯆꯥꯎ ꯊꯛꯎ ꯑꯩꯒꯤ ꯂꯝꯕꯤꯁꯨ ꯃꯥꯏ ꯄꯥꯛꯄ ꯈꯔ ꯍꯧꯔꯛꯂꯕꯅꯤꯅ ꯑꯩꯁꯨ ꯅꯨꯡꯉꯥꯏꯔꯦ ꯅꯈꯣꯏꯁꯨ ꯅꯨꯡꯉꯥꯏꯌꯣ ꯕ꯭ꯔꯤꯖꯤꯠꯅ ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯁꯥꯔ ꯁꯣꯏꯗꯅ ꯃꯥꯏ ꯄꯥꯛꯀꯅꯤ ꯍꯥꯏꯗꯅ ꯑꯩꯕꯨ ꯊꯥꯖꯕꯤꯗ꯭ꯔꯤꯕ꯭ꯔꯣ ꯍꯧꯖꯤꯛꯁꯨ ꯁꯥꯔꯅ ꯈꯣꯏꯔꯥꯕꯅ ꯕ꯭ꯔꯤꯖꯤꯠꯀꯤ ꯃꯔꯦꯡꯆꯪꯗꯨꯗ ꯍꯥꯏꯔꯞ ꯀꯣꯜꯂꯒ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯃꯤ ꯍꯥꯏꯕꯁꯤꯗꯤ ꯃꯗꯨꯅꯤ ꯃꯤꯅ ꯂꯥꯛꯆꯟꯕ ꯌꯥꯗꯦ ꯀꯌꯥꯝ ꯀꯨꯏꯔꯦ ꯃꯥꯅ ꯉꯝꯗꯨꯅ ꯂꯥꯛꯂꯤꯁꯦ ꯍꯧꯖꯤꯛꯇꯤ ꯃꯥꯒꯤ ꯃꯇꯝ ꯂꯣꯏꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯕꯅꯦ ꯁꯥꯔ ꯀꯌꯥꯝ ꯀꯨꯏꯅꯕꯨ ꯍꯤꯡꯂꯨꯈꯤꯅꯤꯒꯦ ꯐꯤꯕꯝꯗꯨꯗ ꯕꯩꯇꯔꯅꯤ ꯇꯨꯔꯦꯟ ꯋꯥꯡꯃ ꯂꯥꯟꯈ꯭ꯔꯗꯧꯕꯅꯦ ꯈꯣꯏꯔꯥꯕꯗꯨ ꯃꯈ꯭ꯌꯥꯠꯇꯨ ꯂꯥꯎꯅ ꯂꯥꯎꯅ ꯀꯥꯊꯣꯛꯂꯒ ꯅꯣꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯃꯥ ꯊꯨꯛꯈ꯭ꯔꯕꯅꯤꯅ ꯃꯊꯪꯒꯤ ꯄ꯭ꯂꯥꯟ ꯍꯦꯟꯅ ꯈꯨꯃꯥꯡ ꯆꯥꯎꯈꯠꯂꯒꯅꯤ ꯅꯣꯏ ꯂꯨꯀꯦꯟ ꯍꯣꯏꯗꯁꯨ ꯅꯨꯡꯉꯥꯏꯔꯕ ꯄꯥꯎꯁꯦ ꯇꯝꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯂꯨꯀꯦꯟꯁꯤ ꯃꯃꯥꯡꯗ ꯊꯥꯅꯤꯟꯅ ꯍꯣꯇꯦꯜ ꯁꯥꯕꯒꯤ ꯃꯇꯥꯡꯗ ꯃꯈꯣꯡꯅ ꯅꯣꯡꯃꯩꯅ ꯀꯥꯞꯂꯝꯕ ꯃꯤꯁꯛꯅꯤ ꯕ꯭ꯔꯤꯖꯤꯠꯅ ꯍꯣꯏ ꯁꯥꯔ ꯇꯝꯈ꯭ꯔꯦ ꯃꯥꯁꯨ ꯅꯣꯛꯍꯧꯔꯤ ꯌꯥꯝ ꯀꯟꯅ ꯅꯣꯛꯍꯧꯔꯤ ꯁꯥꯔ ꯃꯥꯅ ꯃꯤ ꯑꯃꯕꯨ ꯃꯄꯨꯟꯁꯤꯒꯤ ꯍꯧꯒꯠꯄ ꯉꯝꯗꯅꯕ ꯁꯤꯜꯂꯕꯅꯤꯅ ꯃꯥꯒꯤꯁꯨ ꯁꯔꯨꯛ ꯊꯨꯡꯂꯗꯅ ꯉꯁꯤꯗꯤ ꯃꯌꯥꯝꯗ ꯈꯣꯟꯖꯦꯜ ꯍꯧꯅ ꯍꯧꯅ ꯄꯨꯟꯅ ꯅꯣꯛꯇꯨꯅ ꯂꯩ ꯈꯣꯏꯔꯥꯕꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ ꯅꯣꯏ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯂꯨꯕ ꯌꯥꯎꯕ꯭ꯔꯣ ꯀꯔꯤ ꯀꯃꯥꯏꯅ ꯇꯧꯍꯧꯔꯤ ꯅꯨꯄꯥ ꯑꯃꯅ ꯊꯥꯖꯗꯦ ꯁꯥꯔ ꯍꯤꯡꯂꯔꯣꯏꯗ ꯕ꯭ꯔꯤꯖꯤꯠꯅ ꯄꯨꯂꯤꯁꯀ ꯇꯥꯟꯅꯗꯅ ꯌꯥꯝ ꯇꯧꯔꯤ ꯍꯥꯏꯌꯦ ꯁꯥꯔ ꯑꯣꯏꯁꯨ ꯑꯣꯏꯔꯣꯏꯗꯕꯗ ꯃꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯤ ꯀꯌꯥ ꯑꯃ ꯃꯥꯡꯍꯟꯕꯗꯤ ꯑꯩꯈꯣꯏꯅ ꯅꯣꯡꯃꯇꯁꯨ ꯄꯨꯂꯤꯁꯀ ꯃꯔꯤ ꯂꯩꯅꯍꯟꯗꯕꯅꯤ ꯌꯦꯛꯅꯕ ꯃꯁꯦꯜꯅꯤ ꯆꯤꯈꯥꯏꯅꯒꯦ ꯈꯟꯕꯅꯤ ꯃꯈꯣꯏꯗꯤ ꯊꯥꯅꯤꯟ ꯍꯤꯞꯈ꯭ꯔꯕꯅꯤꯅ ꯀꯤꯕꯗ ꯂꯣꯏꯔꯦ ꯃꯣꯏ ꯍꯧꯖꯤꯛꯇꯤ ꯈꯣꯏꯔꯥꯕꯒꯤ ꯋꯥꯍꯩꯗꯨꯗ ꯃꯌꯥꯝꯗꯨ ꯄꯦꯟꯅ ꯄꯦꯟꯅ ꯅꯣꯛꯂꯛꯏ ꯁꯣꯝꯗꯅ ꯕꯣꯌꯥꯏ ꯅꯨꯃꯤꯗꯥꯡ ꯑꯣꯏꯁꯤꯜꯂꯛꯂꯕꯗꯨ ꯐꯥꯎꯕ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯔꯤ ꯊꯥꯅꯤꯜꯒꯤ ꯄꯥꯎꯗꯨ ꯆꯟꯕꯤꯍꯣꯏꯗ ꯀꯔꯝꯅ ꯇꯝꯒꯅꯤ ꯈꯟꯕꯗ ꯋꯥꯈꯜꯗꯨ ꯆꯃꯝꯅꯔꯦ ꯆꯟꯕꯤꯍꯣꯏꯅ ꯐꯣꯟ ꯇꯧꯔꯛꯂꯕꯗꯤ ꯀꯔꯤ ꯍꯥꯏꯒꯅꯤ ꯀꯔꯤ ꯈꯨꯝꯒꯅꯤ ꯈꯟꯗꯨꯅ ꯕꯦꯔꯦꯟꯗꯥꯗꯨꯗ ꯃꯪꯂꯒ ꯂꯦꯞꯇꯨꯅ ꯂꯩ ꯊꯥꯅꯤꯟꯒꯤ ꯐꯣꯟꯗꯨ ꯏꯕꯣꯆꯥꯅ ꯃꯉꯣꯟꯗ ꯁꯤꯟꯅꯔꯛꯄꯗꯒꯤ ꯃꯥꯅ ꯄꯥꯏꯔꯤ ꯇꯟꯖꯥ ꯆꯥꯕ ꯍꯥꯏꯒꯗ꯭ꯔꯥ ꯀꯔꯤꯅꯣ ꯆꯟꯕꯤꯅ ꯍꯦꯛ ꯍꯦꯛ ꯀꯣꯜ ꯇꯧꯔꯛꯄ ꯅꯝꯕꯔꯗꯨꯗꯒꯤ ꯔꯤꯡ ꯂꯥꯛꯏ ꯕꯣꯌꯥꯏꯗꯤ ꯃꯗꯨ ꯎꯕꯗ ꯄꯥꯏꯈꯠꯁꯤ ꯀꯗꯥꯏ ꯄꯥꯏꯔꯨꯁꯤ ꯀꯗꯥꯏ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩꯗ ꯔꯤꯡꯗꯣ ꯇꯠꯊꯣꯛꯈ꯭ꯔꯦ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛꯁꯨ ꯇꯧꯁꯤꯜꯂꯛꯏ
Handakti Boyai sor asangba ama hontoklaga paikhatli. Boyaina Chambi Dada kanano ai da boyai ni da boyai nang akoi dadaga leiriro kadai leige dada amta pahalo boyai kumpam khangdana machinda tholokpa ama harai noi dada do thaba ama chathoki magi phone se aine pahawraba kadaro ke nangbo sumna sum tarokpra as kadai dina numidang sida manu chatlidubo ngarang do pabungna pambom yamna chongi dada da phone toroga kaidoroge hango haibane semcha leitabduda phone tobusu pharak taraba adugi hojik torokpane ha noi dada kashu togdeda da boyai adudi thamage ko dada la akanda aina phone tora amena tambiyu ko ai phone che pikrage hoi phone do thamkrabada boyai to phone khangdana thaningi phone du yengdaga lei thanangi pawdu tamba matamda mapa macha dugi phibam kari oigani khanbadagi boyai na pawdu tamkhidabani wakal do sum khalakpada boyai haidabana suphare khalakki thanina karama matamda wakal tarakpa punchi chupagi oina wakal tarakdragana karamna tawba matang asida aigi nungsiraba listener singdagi kainina ba yathang lawjari makha ta basaru ayang punna taminarse